Nscn-Im abuse IM ga mari leinade haina sengdorakkhre. Ukhrul district ki Nscn-Im da nimpu suba Assam Rifles ki convoy da abuse tawduna Assam Rifles ki personnel ani hat kiba thawdo aduga Naga gi Lal Haulup Socialist Council of Nagalim Isthangmui ba Nscn-Im ga hiram amata da mari leinade haina sengdorakpaga loinana lupasina haudi Government of India ga tawnariba ceasefire amade Indo-Naga peace processing asida thazaba thamduna lakli hairi Lubasigi political wing ama oiriba Government of the People's Republic of Nagalim GPRN gi Ministry of Information and Publicity na thadurokpa sirol amagi matung ina chathakiba abuse aduga mari leinana Nscn-Im da sirakiba maral adu reject tawbaga loinana abuse adu lubastigi tokhai ta kiba Eastern Flag ki gather singna chathakiba oiramba yai haina maral sirakle Naga Army ki marakta Eastern Flag kauba leite hainasu Nscn-Im na sengdoragli. Kuki singna tamthina hatok pikraba Meitei amadi Naga singi justice fanghalu haiduna wakat mifam chathakre. Kumda English singani kulumdoi gi May 3 Kuki narco terrorist singna lamdamasigi yelhomi oiriba Meitei amasung Naga singi mathakta landaraktuna Misam kaya hatkiba madi miyoi kaya amana ngasi fauba mafang khangdana leiriba asigi Sabtaba justice fangangadabani haina ngasi masing yamlaba Meitei amasung Naga furuki miyamna khwairaman kaithelda wakan mifam chathakre Naga People's Union Imphal FNCC INBA khwairaman kaithel imagi maira amadi CCRR na punna khusamna duna chathakiba wakan mifam aduga mari leinana Naga People's Union Imphal gi President NM ngarami na phongdokibada Kuki militant singna Nagagi misam taruk faduna pukhraga tamthina hatkiba adugi justice fangalo haiduna ngasi phawba asi bhaksang lawdana tongan ba khongdang kaya sangsinduna laglabasu India amasung Manipur lengang na mihat aduda senaba Kuki militant sing adugi mathakta action amata lawkhatana leiba amade Naga misam taruki justice phangandana leibaga loinana Kuki militant singna landaragliba school ngaknaba tholagliba arambay tengol ki thomin sing phaba punba tawragliba state condition amata yaudana thadokadabani khongdang kaya sangsinduna laglabasu tasin usinadana laithokpa ase Naga amadi Meitei singna tumina yengduna laithokpa ngamloi hairi Ukhrul gi Longsang River mayada abuse tawduna AR ani hatkibagi thawong tangkhul Nagalong nang Condem tawi ngarang numidang wairam pung 1:45 khara helakpada NH202 Imphal Ukhrul lambi gi Longsang River mayada Kulai paiba singna abuse tawduna sangsakta leiba nimpu suba AR gi personnel ani hatkiba aduga kaya amana asopan nanghankibagi thawong adu Working Committee of the Tangkhul Nagalong na akan maungda Condem tawi Committee asina thadurokpa sirol amana hairibana abuse aduda nimpu suba Assam Rifles ki Warrant Officer Balwan Singha amasung Rifleman CM Singha ani laikhidabani Thawdo aduda laikhidabas tengi imong manugi awabadasu committee asina thamoi songna saruk yari Manipur da haudik thokliba hingsagi thawdok sing asigi marakta asigumba abuse gi thawong amas chathakiba asi yamna haksina lawi abuse tawduna misimina thohan kibagi thawdok aduna Tangkhul Civil Society Organization singna Kangla ki irang mayoknariba state asida santi amasung mahausagi phibam hanjinaba honnariba kaya asi aremba tahale Thawdo asigi matangda mari leinaba authorities singna athubada investigation chathaduna maralaiba miyoi sing adu masak khangdoknaba honnagadabani loinana logi matung ina serak pigadabani abuse adu kanana chathakibano haiba haudik phawagi oinadi loop amada claim tawrakpa leitre adubu tongan ba maikeidagidi amana amada maral thangjinaduna irang asi hena saukthoknaba honare hairi Kwakta da lam ekar 15 ronggi jaga ama CRPF ki camp sanaba sahi kun list inaduna sandoklamle Bisnupur district ki manung chanba Kwakta da lam ekar 15 rom park chawba mafam ama CRPF ki camp sanaba sahi kun gi list inaduna sandoklambagi thawong khunja singna pendaba phongdorakkhre Hiramasiga mari leinana ngasi tronglawbida leiba ibudau nokpok ningthau apanba apanbi haraubungda pangthokpa pawgi mifam amada Tronglawbigi khunja longjam priya kaubi nupi amana phongdokkibada mafam asida lengangna namduna CRPF thamjinaba hotnarabadi miyamda asauba irang ama thoklaknaba chepau piba oina thokani masida thokpa afa fatagi daita pumba lengangna pugadabani
Tronglaubi awang leikaida bom pokai handuna pigliba angang ani hatkibagi thaudok adu loikiba thak kharada ngairi. Numit adumaktada Tronglaubi khulga thangnana leiriba Geljangi CRPF da makoi leina karigidamakta militant sing aduna bom pokai handuna misimina tohankibano haina miyamna sangsinduna protest tawkiba duda CRPF na Nongmei Kapthorakpadagi miyoi ahum leikidabani. Thaudok sing adugi matangda miyamna lengaka wari sanakiba leire. Wari sanakiba duda lengaki maikidagi mafam aduda leiriba CRPF post adugi mahutta state force oina thamlagani haina thajaba pirakkhrabasu ngasi fawa thabakta onthokbagi mami tadre. Angang ani hatkiba thaudok adugi matangda NIA na thijili hairabasu hauzik fawa action amada laukhatba leidre. Asiguma sairak asida Tronglaubi Tera Khongsangbi Khudekpi amasung Kwaktagi miyamda kari amata khangalamba tawduna village number Marifutara Mathoi Kwakta manungda CRPF camp ama thamgani haina sahi kunge list inaram libaste khunja singna yaba ngamloi lengangna thamge hairabasu Kuki narco terrorist singna maning makha tawriba singi lamsingda oina thambiu. Bisnupur district ki revenue village manungda miyam ngang senaba security force thamdaba yade hairagadi state force oina thambiu. Maduna trabadi miyamna tongan ba khongjang kaya sangsingani hairi.